Moy babo, karino angang sibo masa sibo, may hong kay sara mimi, karino ne sibo. Nati, suor kasi saun no hongala Angang sinanara ise nga sinini humni di sureda na. Karino tuminara biri badubo. Nati sibo nang inasana trabrahay ba. Moy ba, yam tunam ta satpiyo. Doctor do amang ta pudra lagpiyo. Jo sao pai ta udra ne amang ta pubira u doctor do. Ay isa gi punsi. Kanda ba yaro ye? Ngasi di angang sibo nga mani kay dorage. Yam tunam ta satpiyo ba. Mama, nang nadi hai ba. Hujikbu pung taramathoi mukti taramlanine nate ahi ngasida kana doctor na ikoi gisida lakpiu yagadagene ha adugi sumathakta no ngase thikli suhang de asida bu kana doctor na lakning dauri bano ana ba yengba mai ba nang nupa na tro kai nupa yam di tawbiu khutta thang na kai no pairaga hek hat kani haiduna hek nam na pubira doctor ado Karino, ay isa punsi, mang mayaroy ko. Hiyang labay hing asida, noong marak asida, doktor yung mapanggi get adu da, mapala du dagi ay nakaubo doktor na imong dagi tabi gadara ne, hoy ne, get adu budi, upay mataw du na inam na nagkaraga, magi imong da siyang nagkauto urage hay babu, hoy dagi lure badi mama, mayam na hay na ba jaga, ay koy gilampak. Madusulan no chat ka daw bani ne ay bo ahing asida. Is nang bo akal do kajitag de khalo. Pare. Moy baba sa piba nga miraro yasina tro. Pare. Moy ba ne angang si senabira mo. Ising aying bato khakra na thopira mo. Ay salukige. Ay satke. Ay dadarado puder kuda kasida lake. Ahing asida ne noong marak kasida nupi ay na doktor ko ba. Salukige ko. No. Mama. Nang amuk to tab thak ko kay dawge nang sida sum angang se na dun leram lo ay salukige ko pajana leram mo ko ay gi empak tu na kada ay laikre Bongkasu yes boss ngasi di ay koy anigi kumainumit tayo ni ko ha ado di ngang hanta sirki ba pakang masadagi magi thawai hachang ado mungphamdagi kauthoklaga jagoi mati am yengsine ko ha mahaki thawai yaudraba charu palang nasaba hachang ado mungphamdagi kauthoklagi ne ko jagoi mati am yengthok sewa ngasidi kumainumit nyewa ko Ay, patali-putali kamala amara khalat sarma hata sa sara chalam ko. Amara katsula amok sabne. Echo. Karino, mila ko male. Kanano mi ani lady basina. Hay. Ama. Mi na tamali ni. Ama, buluwer mali. Ay siya lagi. Hey, 10 kilo. Napay hingo di 10 kilo. Ay thawai se ang kandiyo. Ay chano bido. Yam na kanum na le hoy. Madula. Ay hak mirang na sila doktor ko gaya dito luxury wari ay gilami abang tathano biyo nasano bigi thawai mo sido na kan gaya dito doktor ko wala ba nasano piya do masyang mahudra ba wari edo di nung sini ha wari si nung sini yes boss nung si wari si ato di sumtaw na sino pa Kana na basil si. Ay, nawawahang karahangat ke. Masigi pa akong tumnapiyak pangamlabati. Hare, nang ilami karok lagi. Kayo ba ay giwahang siya sige pa akong tumnapi pangamlaba. Lahat, sige. But ay ko'y kumay numit asida lahat. Putkon matay. Adu na taba.
ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩꯕꯨ ꯊꯥꯗꯣꯛꯅꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ? ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛꯇ ꯀꯟꯖꯒꯦꯅꯦ. ꯑꯦ ꯃꯁꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯞꯁꯟꯅꯤ ꯈꯪꯂꯕ꯭ꯔꯥ ꯅꯨꯄꯥ? ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯄꯒꯦ. ꯅꯈꯣꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯣ. ꯅꯈ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ, ꯅꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯁꯤ ꯁꯨꯝ ꯇꯧꯕꯅꯤ. ꯃꯃꯥ ꯄꯨꯀꯪꯕꯤ ꯑꯃꯅ ꯃꯆꯥ ꯑꯄꯤꯁꯛ ꯑꯃꯗ ꯄꯥꯈꯣꯟ ꯁꯤꯈꯤꯕ ꯁꯨꯛꯍꯟ ꯍꯜꯂꯛꯇꯕ ꯀꯔꯤꯅꯣ ꯍꯥꯏꯔꯛꯎ. ꯑꯗꯨꯗꯤ ꯈꯪꯖꯗꯦꯕꯣ. ꯈꯪꯗꯕ ꯍꯧꯔꯦꯅ. ꯐꯔꯦ, ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯁꯥꯏꯔꯣꯡ ꯑꯃꯁꯨꯡ ꯃꯔꯨꯕꯨꯅꯤꯅꯦ. ꯅꯥꯎꯔꯤ ꯃꯔꯨꯗꯣ. ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯃꯨꯟꯅ ꯇꯥꯖꯔꯣ. ꯄꯣꯠ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯑꯍꯨꯝꯂꯛ ꯃꯃꯤꯡ, ꯃꯁꯛ, ꯃꯑꯣꯡ ꯍꯣꯡꯕ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯀꯔꯤ ꯄꯣꯠꯅꯣ ꯍꯥꯏꯔꯛꯎ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯈꯣꯏꯗꯤ ꯃꯁꯤ ꯐꯥꯎꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏꯅ. ꯑꯗꯨꯁꯨ ꯈꯪꯖꯗꯦ. ꯑꯁꯤꯁꯨ ꯈꯪꯗꯕ? ꯁꯣꯏꯗ꯭ꯔꯦ ꯅꯪ ꯅꯆꯥꯅꯨꯄꯤ ꯀꯟꯕꯗꯤ ꯂꯥꯏꯔꯗꯅ ꯅꯪ ꯐꯥꯎꯕ ꯎꯠ-ꯑꯣꯟꯗꯧꯔꯤꯀꯣ. ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯐꯧ, ꯆꯦꯡ ꯑꯃꯁꯨꯡ ꯆꯥꯛꯅꯤꯅꯦ. ꯄꯣꯠ ꯑꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯃꯁꯛ ꯃꯃꯤꯡ ꯑꯣꯟꯕꯅꯤꯅꯦ. ꯄꯣꯠꯇꯤ ꯑꯃꯈꯛꯇꯅꯤꯅꯦ. ꯐꯔꯦ, ꯑꯩ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯍꯪꯂꯛꯂꯒꯦ. ꯕꯣꯁ, ꯑꯍꯨꯝꯁꯨꯕ ꯋꯥꯍꯪꯁꯤꯃꯗꯤ ꯑꯩ ꯍꯪꯖꯒꯦꯕ. ꯑꯩꯁꯨ ꯑꯃꯒꯨꯝꯕꯇꯪꯗꯤ ꯍꯪꯖꯒꯦ ꯍꯥꯏꯖꯔꯤꯕ. ꯐꯔꯦ, ꯅꯪ ꯑꯃꯨꯛ ꯍꯪꯉꯣ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯄꯪꯕ, ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤ ꯅꯪ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ ꯑꯃꯗ ꯍꯪꯉꯤ, ꯅꯄꯥ ꯀꯗꯥꯏꯗ ꯆꯠꯈꯤ? ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯃꯤ, ꯄ꯭ꯔꯤꯊꯤꯕꯤ ꯇꯤꯟꯕ ꯆꯠꯈꯤ. ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ? ꯑꯗꯨ ꯐꯥꯎꯕꯗꯤ ꯈꯪꯖꯩꯗ. ꯃꯗꯨꯗꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯅꯤ. ꯆꯨꯝꯃꯤꯅꯦ ꯕꯣꯁ. ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯗꯤ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯤ. ꯕꯣꯁ ꯑꯣꯏꯅ ꯍꯪꯕꯤꯔꯣ. ꯐꯔꯦ. ꯑꯩ ꯑꯔꯣꯏꯕ ꯋꯥꯍꯪ ꯍꯪꯂꯛꯀꯦ. ꯑꯔꯥꯏꯕ ꯑꯃ ꯍꯪꯕꯤꯔꯒꯦ. ꯅꯊ꯭ꯋꯥꯏ ꯑꯗꯣ ꯀꯟꯖꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ. ꯅꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯀꯟꯅꯅꯕ. ꯑꯩꯒꯤ ꯌꯦꯔꯨꯝ 3 ꯂꯩ. 2 ꯑꯃ ꯊꯨꯒꯥꯏꯔꯦ, 2 ꯑꯃ ꯉꯧꯔꯦ, 2 ꯑꯃ ꯆꯥꯔꯦ. ꯑꯩꯒꯤ ꯌꯦꯔꯨꯝ ꯀꯌꯥ ꯂꯩꯍꯧꯔꯤ? ꯑꯗꯨꯗꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ. ꯅꯣ, ꯂꯥꯜꯂꯤ. ꯑꯩꯅ ꯊꯨꯒꯥꯏꯔꯤꯕ ꯌꯦꯔꯨꯝ ꯑꯗꯣ ꯑꯩꯅ ꯉꯧꯔꯤꯕ ꯌꯦꯔꯨꯝ 2 ꯑꯗꯨꯅꯤ. ꯑꯗꯨꯒ ꯑꯩꯅ ꯆꯥꯔꯤꯕꯗꯨꯁꯨ ꯑꯩꯅ ꯊꯨꯒꯥꯏꯔꯒ ꯉꯧꯔꯒ ꯆꯥꯔꯤꯕꯅꯤ. ꯑꯩꯒꯤ ꯌꯦꯔꯨꯝ 3 ꯂꯩꯍꯧꯔꯤꯅꯦ ꯑꯄꯪꯕ. ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯍꯥꯛ ꯅꯆꯥꯅꯨꯄꯤ ꯀꯟꯕ ꯉꯝꯂꯔꯣꯏꯗꯣ. ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯇꯪꯒꯣꯏ ꯇꯥꯅ ꯆꯥꯛꯊꯦꯛꯇꯨꯅ ꯎꯠ-ꯑꯣꯟꯕ ꯇꯥꯔꯦꯗꯣ. ꯉꯁꯤꯗꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯍꯜꯂꯒꯦ. ꯁꯉꯥꯏ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜꯅ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯆꯪꯖꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯍꯦꯛ ꯄꯣꯛꯄꯒ ꯃꯃꯥ ꯄꯣꯛꯈꯠꯄ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯗꯨꯕꯨ ꯂꯥꯞꯅ ꯀꯥꯎꯊꯣꯛꯈꯤꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯖꯈꯤꯕꯅꯤ. ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯐꯧ ꯀꯕꯣꯛ ꯄꯣꯛꯄꯅꯤ. ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯐꯪꯖꯗꯦ. ꯑꯗꯨꯒ ꯀꯕꯣꯛ ꯄꯣꯛꯄ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯦ. ꯑꯗꯨꯕꯨ ꯀꯕꯣꯛ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯆꯨꯖꯥꯛ ꯀꯕꯣꯛ ꯄꯣꯛꯄ, ꯆꯅꯥꯜ ꯀꯕꯣꯛ ꯄꯣꯛꯄꯁꯨ ꯂꯩ. ꯑꯗꯨꯅ ꯐꯧ ꯀꯕꯣꯛ ꯄꯣꯛꯄ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯒꯗꯤ ꯍꯦꯟꯅ ꯆꯨꯝꯒꯗꯕꯅꯤ. ꯑꯗꯨꯕꯨ ꯀꯕꯣꯛ ꯄꯣꯛꯄ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯃꯁꯤꯡꯗꯤ ꯌꯥꯝꯗꯦ. ꯆꯨꯝꯃꯤ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯃꯨꯛ ꯆꯟꯖꯔꯛꯂꯒꯦ. ꯃꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯐꯣꯡꯕꯤꯔꯛꯑꯣ꯫ ꯄꯥꯝꯕꯤ ꯑꯃ ꯂꯩ, ꯃꯁꯥ 12, ꯑꯗꯨꯒ ꯃꯅꯥꯅ 365, ꯃꯍꯩꯅ 3 ꯄꯥꯟꯕ ꯀꯔꯤꯅꯣ? ꯄꯥꯎꯈꯨꯝ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯐꯣꯡꯕꯤꯔꯛꯑꯣ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯁꯉꯥꯏ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫